Manipur leimai Congress Party maru fangna muthatnaba angamba thakta hotnaragani MDA Manipur gi leimai Congress Party maru fangna muthatnaba angamba thakta hotnaragani haina Manipur Democratic Alliance MDA gi convener shoiriba Sibasena Manipur Pradesh ki President Soiriba M Tombina Fongdokre Wafam Singarang Babupurada Labor Sibasena office pangtokkiba pawgi mfam amada fongdokkibani mahakna makhatana haikibada housing ladiba president rule gi lengak asi pam dabadagi popular government ama semna bahajna miyamna taksinuna lakpada MLA Singna Delhi da hanjin chatuna wari sarbasu kanaba amata purakide adubu ngasi December Tarambarida MLA Sing Delhi da kauduna lengak semnabagi tanza amma pibasimak nungaiba fawi lusing basing na kanna honaduna khongthang kyarakta mai palaktrabasu handak sakadoriba khongsat asidi soidana mai pakani haibagi aset pathajaba lei adubu miyamgi awaba awatpa kaya asimena na bahaidna lengak semna bakanna honaringai cherek asida kanagumba kharana kanthi thokna sauriba asimakso angakpa fawi opposition party gi maiketigi lengak semna bahaidna taksilagasu India gi development natragana karigumba sakwa thaurangi thabak ama paikhatnaba honabada ayet apan adumak pibaga piraga matam thinta halaga lairiba asi laibak thibani masigumba wakhalon manadaba kaya asina leibak asida ngasi fawba tangdu leitaba ngamdri haiduna Manipur gi lemaidigi Congress Party marufangna muthatnaba angamba thakta honagani haike mahakna hai Nominini gi khongsata India gi president na Manipur gi nupila ningsing khumbamda hai laikatuna ikai khumnaba utkhiba adu Manipur gi puwari da sana gi mayekna iduna lehawragani India gi president na lakpa adu gi khudong saba lawraga point ahum yawa memorandum ama chief secretary amadi home commissioner gi khutang da yiba serol oina pisinkre point ahum adu di chahi ahum pharak kadawriba Irang asigi matang da mijeng changbiduna IDP singna masa masa gi mayumda hanjinaba gi thabak mapung fana pangtokpiyu National Highway da chathok chasin yadabana maram oiraga flight janari adubu airfare gi mamal asi hantahana ba hairaga su hojik fawba hantadriba asigi matangda amadi hojik lairiba pressure rule gi lengak asi lokthokna anouba lengak ama semnabgi wakpham amatta khanadriba asi khanabina ba haiba point ahum asini mathakta paliba point ahum asi yawba ayiba cherol asi prime minister amadi home minister da pisilagani masigi damak MDA gi thomi khra Delhi gi damakta infal thadoklagani haike KNO amadi UPF ki mihusinga MHA amasung Manipur lenga ka New Delhi da unakre separate administration ki demand hena Kansin kre Kuki miyam gi tokhaiba local law making power lezaba union territory fangnabagi damak taliba demand adu da mijeng thamduna khana nainabagi mifam ama Suspension of Operations Suda Lairiba United People's Front UPF amadi Kuki National Organization KNO gi bihusinga Ministry of Home Affairs MHA amadi Manipur lenga ke makok thongba official sing yauna ngarang New Delhi da pangtokre UPF amadi KNO gi Information and Publicity na thadorakpa cherol amada Kuki group ki KNF amadi UPF ki lusingba sing yawa mihut kangbu aduga MHA amadi Manipur lenga ke makok thongba official singalena Kuki miyamna taliba union territory gi demand asigi matangda maikai ahum gi oiba anirak suba tangkaki khananainaba mifam New Delhi da pangtoki UPF amadi KNO gi mihut sing adu senior leader singna lusingki MHA gi maikai degi India lenga ki North East Security Advisor amadi Manipur lenga ki oina senior official sing sarugya ki hairi maikai ahum gi oiba khananainabagi anirak suba tangkak aduda maru oina lamga mari leinaba isu sing amadi Kuki na khundariba chingi mafam singi lengaklon gi matangda khananainaba aduda Manipur gi singi district singda lairiba tribal land rights sing asi phurup asi gi chanabi oina mamangai degi hauna chanarakpa tribal village chief singna authority oina lakle hyriba chingi lengaklon gi foundation principle asi Manipur lengakna lepalaitana chatharakpa policy singna adumak namthaduna lakle Kuki miyam gi traditional land right ngak sena ba phurup asi gi oiba masagi lengaklon leijanaba union territory semna Kuki miyambu constitution gi oiba saingak phangalu Kuki na taliba union territory gi demand asidi Kuki furup na khundariba chingi area singda makhata na anouba government administration ama semnaba khakinate masidi Kuki miyam gi tangai fadaba mathau taba khongthang amani komjali singani kolomdoi gi me ahum dagi hauna Kuki miyam na Imphal Valley dagi mapung phana tokhaina tarakhi baduna Manipur lenga asi masagi lofam thokpa thodang loba ngamdre haiba yamna mayek senga takli maram asina Kuki furup na hauzik lairiba state asigi administrative framework tau asida punsinba haibasi oithokloi
Hꯧzik ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯁꯦꯄꯔꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯈꯛꯇꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ UPF ꯑꯃꯗꯤ KNOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤ ꯍꯥꯏꯔꯤ꯫ MLA ꯑꯣꯏꯔꯝꯕ ꯑꯃꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯄꯇꯥ ꯇꯥꯁꯤꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯛꯂꯕ ꯃꯣꯗꯔꯟ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯦꯂꯨꯝꯅꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯒꯦꯠ ꯅꯝꯕꯔ 3ꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯁꯦꯞ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯅꯣ ꯏꯟꯀ꯭ꯔꯣꯆꯃꯦꯟꯠ ꯀꯦꯟꯁꯦꯜ ꯏꯂꯤꯒꯦꯟ ꯖꯃꯥꯕꯟꯗꯤ ꯍꯥꯏꯅ ꯏꯕ ꯕꯦꯅꯔꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯣꯗꯔꯟ ꯀꯣꯂꯦꯖꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕꯗꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯄꯇꯥꯗ ꯌꯥꯎꯖꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯍꯟꯗꯅ ꯍꯨꯔꯥꯟ ꯅꯂꯥꯗ ex-MLA ꯑꯃꯒꯤ ꯃꯤꯡꯗ ꯄꯇꯥ ꯇꯥꯁꯤꯜꯂꯝꯂꯦ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯍꯨꯔꯥꯟ ꯅꯂꯥꯗ ꯄꯇꯥ ꯇꯥꯁꯤꯜꯂꯝꯂꯕ ꯑꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯒꯦꯠ ꯅꯝꯕꯔ 3ꯗꯁꯨ ꯉꯁꯤꯗꯒꯤ ꯊꯣꯡ ꯂꯣꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯣꯗꯦꯜ ꯀꯣꯂꯦꯖ ꯑꯁꯤ ꯀꯨꯝꯖꯥ 1969ꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯄꯣꯔꯣꯝꯄꯥꯠꯇꯅ ꯀꯨꯝꯖꯥ 1965ꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯄꯤꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯍꯣꯁꯇꯦꯜ ꯑꯅꯤꯁꯨ ꯁꯥꯗꯨꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯍꯣꯁꯇꯦꯜꯅ ꯀꯨꯝꯖꯥ 2019ꯗ PDAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯥꯗꯨꯅ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯑꯣꯏꯅ ꯁꯪꯒꯥꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯍꯣꯁꯇꯦꯜꯅ ꯀꯨꯝꯖꯥ 2013ꯗ UGCꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯥꯔꯒ ꯁꯪꯒꯥꯈꯤꯕꯅꯤ꯫ ꯍꯣꯁꯇꯦꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯋꯥꯔꯗꯦꯟꯒꯤ ꯀ꯭ꯋꯥꯔꯇꯔ ꯑꯃꯁꯨꯡ PWDꯅ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯁꯇꯦꯜꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯈꯥ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯦꯝꯍꯧꯔꯤꯕ ꯑꯁꯤꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄꯔꯃꯦꯅꯦꯟꯠ ꯐꯦꯟꯁꯤꯡ ꯈꯥꯔꯒ ꯀꯦꯝꯄꯁ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯆꯍꯤ 50 ꯍꯦꯟꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯀꯣꯂꯦꯖꯅ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯀꯦꯝꯄꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯀꯣꯂꯦꯖ ꯑꯁꯤ ꯂꯩꯉꯥꯛꯀꯤꯅꯤ, ꯀꯣꯂꯦꯖ ꯑꯣꯏꯅ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯛꯆꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ "We stand united against encroachment, land for students not for builders, respect college boundary, save college campus" ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ MLA ꯕꯤꯖꯩ ꯀꯣꯏꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯀꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯗꯨꯅ "ꯑꯩꯒꯤ ꯑꯣꯏꯕ ꯂꯝꯗ ꯂꯩꯕꯥꯛ ꯊꯥꯕꯅꯤ, ꯀꯣꯂꯦꯖꯀꯤ ꯂꯝꯗ ꯊꯥꯕ ꯅꯠꯇꯦ" ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯣꯔꯠꯇ ꯆꯍꯤ ꯍꯦꯟꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖꯀꯤ ꯂꯝꯅꯤ ꯍꯥꯏꯕꯒꯤ ꯗꯣꯀꯨꯃꯦꯟꯠ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯂꯝ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯃꯁꯨꯡ ꯃꯄꯨ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯆꯦ ꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯄꯗꯒꯤ ꯀꯣꯔꯠꯅ ꯌꯥꯊꯪ ꯄꯤꯔꯕꯅꯤ꯫ ꯀꯣꯔꯠꯇ ꯉꯝꯗꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯣꯖꯥꯅ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯛꯂꯕꯗꯤ ꯆꯩꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯀꯟꯇꯦꯝꯄꯠ ꯀꯣꯔꯠ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯤꯝꯁꯀꯤ MRI ꯃꯦꯁꯤꯟ ꯃꯇꯝ ꯀꯨꯏꯅ ꯌꯥꯜꯗꯨꯅ ꯂꯩꯕꯗꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯅꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯂꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯆꯥꯎꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁ ꯔꯦꯗꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯨ ꯑꯣꯏꯔꯤꯕ MRI ꯃꯦꯁꯤꯟ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 4ꯗꯒꯤ ꯌꯥꯈꯤꯗꯕ ꯑꯗꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯍꯟꯅꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯅ ꯈꯪꯅ MRI ꯃꯦꯁꯤꯟ ꯌꯥꯈꯤꯗꯕ ꯑꯗꯨ ꯁꯦꯝꯖꯤꯟꯕꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯄꯦꯟꯗꯦ ꯍꯥꯏꯅ ꯑꯅꯥꯕꯁꯤꯡꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯦꯅꯤꯝꯁꯀꯤ MRI ꯃꯦꯁꯤꯟ ꯌꯥꯈꯤꯗꯕꯗꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯍꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ MRI ꯃꯦꯁꯤꯟ ꯌꯥꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥ ꯑꯅꯥ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯑꯌꯥꯝꯕ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯂꯥꯏꯌꯦꯡꯁꯪꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯂꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ MRIꯒꯤ ꯇꯦꯁꯠ ꯇꯧꯕꯗ ꯁꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯧꯔꯤ꯫ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯣꯏꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯇ ꯇꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯗꯕꯜ ꯍꯦꯟꯅ ꯂꯧꯔꯤ꯫ ꯑꯌꯥꯝꯕꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯠꯂꯒ MRI ꯇꯦꯁꯠ ꯇꯧꯕꯗ ꯁꯦꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯑꯅꯥꯕ ꯀꯌꯥꯅ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯤꯝꯁꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ MRI ꯃꯦꯁꯤꯟ ꯌꯥꯈꯤꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯗꯤꯔꯦꯛꯇꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ IDPꯁꯤꯡꯅ MRI ꯇꯦꯁꯠ ꯇꯧꯕ ꯐꯪꯍꯟꯗꯅ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯖꯦꯅꯤꯝꯁꯀꯤ MRI ꯃꯦꯁꯤꯟ ꯌꯥꯈꯤꯗꯕꯗꯒꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯅ
Kansin usinandana leiriba asi tunganba private hospital da contact leineramkani haiba fawba anaba singna fongdoraki loirena atuba matamda hauzik yadaduna leiriba MRI machine asi Jenims ki director na lokpam thokpa thodang adu lawgura sembiduna anaba singna test toba fanbiu haina su fongdoki Western Rakhine State ki makhlgi Hospital da military junta gi airstrike ta hatkiba sing adu riben ngaktani misam nate junta Haukiba yumsakaisa numita Myanmar gi rebel group ama oiriba Arakan Army na control toriba Western Rakhine ki makhlgi da leiriba General Hospital da military junta na bombing chathaduna miyoi kontra hatkiba du micham nate makoi sing adu terrorist amasung makoi gi support ni haina military junta gi maikaidi gi phongdokre military junta gi maikaidi gi makhata na phongdokkibada hairiba hospital adu Arakan Army amasung PDF ki terrorist singna makoigi base area oina sizinabadagi airstrike adu chathakibani hairi adubu Arakan Army gi maikaidagi di military junta gi wafam aduda yamna kanna yaningda phongdokre military junta gi airstrike aduda hospital aduda leiba miyoi kuntra humdoi sike aduga humputara taruk na asok apanangke asiba amasung asokpa sing adu micham ngaktani hairi amaromdana United Nation ke maikaidagi military junta na hospital da airstrike chathaduna misi mina kaya nangan kibadu war crime amani thodog adu da hospital gi operating room yauna infrastructure kaya amanga takto kibada natana health worker amasung patient kya seke thodog adu gi matang da mapung phaba investigation chathagadabani haina phongdokhiba leirabani World Health Organization gi chief Tedros Adhanom gi makidigi su military junta gi thong adu yamna kanna yaningda phongdokhibani Pakistan masa samaga humputara rom thauri yanduna hatkre Pakistan masa samaga humputara rom Saudi Arabia da thauri yanduna hatkre haina report amana phongdorakre report asigi matungina Saudi Arabia da haukiba sahi tara rom asida hengalakkiba crime sing da Pakistan masa singna maram oiraga hengalakibani Saudi Arabia da crime da chenariba miyoi singi marakta khwaidiki masing henba miyoi sing ase Pakistan masa singna oiri panba yabadi Saudi Arabia da leiriba Pakistan masa sing si ayambana has khurumba chakraba mafam aduda bikari oina adumak leisin-kibani loinana lebak asida chathaba crime gi thodok singda yoksinduna lebak asigi mingchat thenaba honarakibani haina su report asina makatana phongdorakle atubada Aadhaar copy singkinaba ban toragani UIDAI na QR based verification jana hanaba thorang tokre Unique Identification Authority of India UIDAI na Aadhaar photocopy sing sizinaba ban tongnaba thorang lakhre Aadhaar photocopy sing sizinabagi mahuta secure oiba distance verification QR code ki khuthangda amasung Aadhaar apps oina sizinaragani hairi UIDAI gi thorang asi paperless system da Aadhaar verification asi safety oina jana hanaba yanabagi damaktani hairi Agency ki pawgi matung ina hai India gi citizen sing lisang sin Aadhaar gi photocopy sing asi standard routine oina mafam khudimakta sizinare hotel sing telecom store event organizer ticketing amade maru oiba thabak thoram khudimakta Aadhaar photocopy sing sizinaduna lakhibani adubu UIDAI gi anouba khongthang asi hoje citizen khudimang na paidaba yadraba Aadhaar number sing asi kadai fawba safety oi haibadu kupna khanaraba matungda citizen khudimak ki Aadhaar number asi safety oina amadi sensitive oiba moongda masa masa gi Aadhaar number asi atopa mihoi na lana sinadabagi damakta lokhalakpa khongthang amani hairi anouba khongthang asigi matungina masa masa gi Aadhaar adu nauna verify tawnabagi damak UIDAI da register togadabani UIDAI register tobagi khudongchaba sing asi anouba khongthang asiga iroina hotel sing telecom company sing event organizer sing amadi Aadhaar darkar oire haiba thabak thoram singi mafamda register tohanduna verify tawnabagi khudongchaba lehengadabani hiramasigi matangda UIDAI gi CEO na hai hyriba rules asi officially approve tokre miyamda soidanamakki official oina notify toragani hairi Bom leire haiduna kihallakpadagi Amritsar da leiba school sing chuti thadokre Punjab ki Amritsar da leiba tongan ba school sing da email ki khuthang da bom leire haiduna ngarang sandorakpadagi mahairoi singi mamampa singna pakhatnakre police ki pauna hai chingna mafam sing da Punjab police ki kangbu changsinduna thibu humbagi tabak sathaki adu moina mau school amatadagi pokhaiba yaba polam sing amata fawba phangba leite cyber crime department na suthaga lakliba email sing adu makhatana thibu humbagi tabak sathari Amritsar gi deputy assistant commissioner of police law and order
Alam Azaina Thodok Adugi Matang the Fondokibada, Security Tiba Humbagi Tabak Akanmum on Sataki, Adumoinama Posak Amata Pangba Lakide, Miamna, Pakat Pidanabasu Apel Toki, Adubungarang Amisar the Labor School Gi, Sarkargi School Amadi Private School Sing Chuti Tadoki Hairi.